그놈시기 타모이네. Yare ko. Saat ini mit ka ko jaran. Ngasi yamna pandemic oiraba COVID-19 gi laina laichat asida masi theknabada chobo thodang lawre front line da laibiriba police amadi doctor sing da ngasi Liklu Mangal gi ahanba first enemy angamba front line da thabak tawbiriba koi chinau sing doctor sing hanba koi ini asina mathanda leijaraba magi ni haibada kana so leitraba ma masa leitre magi mapuroi ba leitre mana pakhal dudai da ma mathanda leijabadagi madusu Liklu Mangal gi maikai dagi angamba chana thaknaba khudon khara du tamjabani